Nó hỏi con làm chưa? Yên chú sắp đi gọi đi. Sân đi không lấy cái khăn chưa? Hello guys. Ngasi aina video amtang namge tawni. Mamang dai na yen thongwe video namge do. Adu video comment am lak bai tare. I comment na comment am lak ko. Pagi yen singju to ga thagat piro na bai tare. Ado video je namje ngai de kenom ta mayam da request taw jage. Ai gi Seram Brothers channel asibu subscribe ina angang ma thawa subscribe thawa nyaw do. Yam na khangmo mi di khange khang da video subscribe to view habi subscribe to habi manam di matang ai anau video thagalok matam da notification lang na ba. ꯑꯗꯒꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯇꯥꯔꯒꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯇꯝ ꯆꯥꯅ ꯂꯥꯛꯀꯗꯅꯤ ꯑꯗꯒꯤ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯗꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯣꯇꯤꯐꯤꯀꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯜ ꯑꯃ ꯌꯥꯎꯕꯅꯤ ꯕꯦꯜ ꯃꯥꯟꯕ ꯑꯃ ꯑꯗꯨ ꯕꯦꯜꯗꯨꯒ ꯅꯝꯕꯤꯌꯣ ꯑꯣꯜ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯕꯤꯔꯒ ꯑꯗꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯌꯦꯟ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯁꯥꯡꯕ ꯁꯥꯏꯀꯜꯗꯤ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯇꯦꯟꯕ ꯄꯣꯠꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯂꯥꯏꯕ ꯄꯣꯠꯅꯤ ꯍꯩꯇ꯭ꯔꯒꯗꯤ ꯇꯦꯁ ꯍꯥꯎꯇꯕ ꯑꯗꯒꯤ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯑꯗꯣ ꯃꯌꯥꯝꯗ ꯈꯤꯇꯪ ꯑꯥꯏꯗꯤꯌꯥ ꯄꯤꯖꯕ ꯑꯣꯏꯅ ꯀꯃꯥꯏꯅ ꯌꯦꯟ ꯁꯤꯡꯖꯨ ꯁꯦꯝꯒꯗꯒꯦ ꯍꯥꯏꯕ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯒꯗꯣꯔꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯕꯧꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗꯤ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯊꯪ ꯀꯩꯀꯩ ꯁꯦꯝꯍꯟꯅꯤꯡꯕ ꯑꯃ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯑꯗꯨꯝ ꯊꯥꯖꯕꯤꯔꯝꯃꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯁꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ओके कनो लेरे अदो आइन हुजिक येन छिंगजु सेम्बजी कमाइन सेमगदगे हाइबदि मतांगनि हुजिक तौरक्तोजि येन सि लेरे येन जे फय कनोनि बोनलेस ओइन तौरे दो बोनलेस तौबना कनो तौवेना महाउ खर हेलेना दो बोनलेस से खितंग मसरु खितंगबुदि यावरे अदो होरेन कनो ताव कनो लोरे कांदोइना ताव लोरे कांदोइने लौथोकसगे तौन सिदा हामबदा होइन तौदुजे तावबदा होइन हामबदा खितंग टेसे हेनबगदमक्ता थुम लेरे अदै मोरोंग मचु लेरे अदगी मचु लेरे सी मचूजे हाना मिलाइनरनी सीजे लोय हापीरनी खर खर माय हापीरनी लोय हापीरनी सी फजन हापीरनी सी हापगा फजन कोई चिकन जी हाई तारे को महाउ संगनब हाई तारे तंग सी तोसन बिरनी फजन नमना तोलनी तंग नमना तोपिरनी Untuk apa jadi cuma dia nih kan? Sekarang cuma dia nih. Sih, kan jadi kopi nih. Masuk juga cuma kan tidak. Jadi, ujiannya kaki baju contoh gitu. Itu kan gimana juga kuing contoh apa? Nam na baik tak? Lu masih ngomong gitu tunggu apa? Kopi nih kan? Tum tahu sang nggak benih kok. Jadi, kalian kan udah mau lainnya bagi. Oke, si Dedi, si ngale ya nih. Ini ama gumba, ini gumba tambira nih. Ini humai tar. Ini hum gumba tambira nih. Hum ngak thama matung da koina taw ni adu mini hum matung da moi taw jara la ai kan to hum da khang san bagi ji khang san le duga khang san matung taw ni do taw hai jare taw je kitang kan to ro hai ra ni ta le akui masa da thum na ba onen taw da ne taw hai le ngak sa ba ngai ni sa ba ngai ngak sa lo ra kan mo ओके अदुदी हौजिक खांजे सारे तो खांग सार मतुंग द कोई मई जे खतंग पिकना लेजबी गदबनी को येन ताव मतम द दुदी येन थादा दोरे हौजिक थादा बिरो ओके अदुन सेकंड थादा बि मई जे तो बिरो Ingat sama ni kok, kita dah. Yang tahu deh, yang je kalau dia muncul le, kita minit mari mengatang kalau tahu kita haji kalau tahu tahu ni nak kok, itu mari mengatang le kalau tu biar ni, mulam dai mun bagi timing itu muncul lagi. Pot di pada ada saya jalan area. Aduh hero ni na ina kalau je yang singju juga, sahabat je yang singju mak sahabat itu ngai roy na, hangam aku thongin tahu je ni. Ngam thong be hujik kang ji sare thau khitang na taw ke taw jabani thau ngok tro jum yai do tang ngau bana taw we na taw ngau bu ji kitang ma om le na thau ngau bu taw maming gi wa ni thau hap to ji maming ke tagi ni tang na tha roi na okay mai ji samal la mai ji kai lai jara ni
ꯁꯤ ꯂꯩꯔꯦ ꯍꯪꯒꯥꯝꯁꯦ ꯍꯪꯒꯥꯝ ꯊꯥꯗꯕꯒꯤ ꯃꯃꯤꯡꯒꯤ ꯊꯥꯎ ꯈꯤꯇꯪ ꯊꯥꯗꯕꯅꯤ ꯑꯗꯣ ꯍꯪꯒꯥꯝꯁꯤ ꯊꯥꯗꯔꯦ ꯍꯪꯒꯥꯝ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯍꯪꯒꯥꯝꯁꯦ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯗꯨꯝ ꯃꯥꯟꯅꯒꯦ ꯇꯧꯏ ꯇꯦꯁꯁꯨ ꯑꯗꯨꯝ ꯃꯥꯟꯅꯩ ꯁꯤꯒ ꯑꯗ ꯑꯇꯩ ꯑꯇꯩ ꯃꯐꯝꯗ ꯍꯪꯒꯥꯝꯁꯦ ꯈꯟꯕ ꯑꯃ ꯆꯪꯉꯦꯕ ꯃꯍꯥꯎ ꯂꯩꯇꯕꯁꯨ ꯌꯥꯝ ꯐꯪꯉꯦꯕ ꯗꯦꯜꯂꯤꯗ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯍꯥꯎ ꯃꯥꯟꯅꯕꯁꯨ ꯑꯗꯨꯝ ꯐꯪꯉꯦ ꯑꯗꯨ ꯃꯅꯤꯄꯨꯔ ꯃꯍꯥꯎ ꯈꯔ ꯃꯥꯟꯅꯩ ꯁꯤꯁꯦ ꯍꯪꯒꯥꯝꯁꯦ ꯑꯗꯨ ꯁꯤ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯃꯍꯤ ꯑꯗꯨꯝ ꯍꯥꯞꯄꯒ ꯃꯊꯪ ꯃꯊꯪ ꯍꯥꯞꯆꯔꯒꯦ ꯃꯈꯨꯝ ꯈꯨꯝꯃꯦ ꯃꯁꯥꯁꯦ ꯄꯠꯊꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯩ ꯍꯥꯞꯆꯜꯂꯦ ꯃꯩ ꯍꯥꯞꯄ ꯑꯩꯈꯣꯏꯅ ꯉꯥ ꯈꯔ ꯃꯨꯀꯥ ꯉꯥꯅꯤꯀꯣ ꯁꯦ ꯃꯨꯀꯥ ꯉꯥ ꯈꯔ ꯊꯥꯛꯆꯜꯂꯦ ꯑꯗꯨ ꯁꯤ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ 15 ꯀꯩꯃꯨꯛ 15 ꯃꯤꯅꯠꯁ ꯀꯨꯝꯕꯩ ꯃꯇꯨꯡꯗ ꯕꯣꯡ ꯁꯧꯍꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯊꯥꯛꯑꯅꯤ ꯊꯨꯝ ꯊꯥꯛꯑꯒ ꯐꯗꯤꯒꯣꯝ ꯊꯥꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨ ꯃꯌꯥꯝꯗꯨ ꯎꯠꯆꯔꯛꯑꯒꯦ ꯑꯗꯨꯒ ꯆꯥꯕꯗꯨ ꯎꯠꯂꯛꯑꯒꯦ ꯑꯗꯨꯒ ꯁꯤꯡꯖꯨ ꯁꯨꯕꯒꯤ ꯀꯃꯥꯏ ꯇꯧꯕꯗꯨꯁꯨ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ ꯃꯔꯛꯁꯤꯗ ꯍꯪꯒꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯦ ꯐꯗꯤꯒꯣꯝ ꯊꯥꯛꯑꯦ ꯁꯤ ꯂꯩꯁꯦ ꯑꯗꯨꯒ ꯆꯥꯕꯗ ꯑꯣꯏꯅ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯁꯤꯡꯖꯨꯒ ꯂꯣꯏꯅꯅ ꯆꯥꯕꯗ ꯑꯣꯏꯅ ꯎꯠꯆꯔꯛꯑꯒꯦ ꯌꯦꯟ ꯑꯇꯥꯎꯕ ꯁꯤ ꯂꯩꯔꯦ ꯁꯤꯡꯖꯨ ꯁꯨꯅꯕꯒꯤꯗꯣ ꯂꯣꯏꯔꯦ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯑꯇꯥꯎꯕꯗ ꯆꯪꯕ ꯃꯥꯒꯤ ꯀꯩꯅꯣꯗꯨꯅ ꯁꯤ ꯂꯣꯏ ꯇꯧꯕ ꯂꯣꯏꯖꯔꯦ ꯁꯤꯗ ꯑꯩꯈꯣꯏ ꯀꯣꯕꯤ ꯈꯔ ꯂꯩꯔꯦ ꯀꯣꯕꯤ ꯑꯁꯣꯏꯕ ꯌꯥꯝ ꯀꯨꯞꯅ ꯁꯣꯏꯕꯤꯒꯗꯕꯅꯤ ꯀꯣꯕꯤꯁꯦ ꯑꯗꯩ ꯇꯤꯜꯍꯧ ꯈꯔ ꯂꯩꯔꯦ ꯇꯤꯜꯍꯧꯁꯦ ꯌꯥꯝ ꯈꯔ ꯀꯨꯞꯅ ꯁꯣꯏꯕꯤꯒꯗꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯩꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯨ ꯈꯔ ꯀꯨꯞꯅ ꯑꯗꯨꯝ ꯁꯣꯏꯕꯤꯔꯣ ꯃꯔꯨ ꯌꯥꯎꯍꯟꯕꯤꯔꯨꯅꯨ ꯑꯗꯨꯗꯨꯒ ꯑꯩ ꯇꯣꯠꯂꯝꯗꯥꯏꯗ ꯑꯃꯨꯛ ꯍꯥꯞꯆꯔꯛꯑꯒꯦ ꯌꯦꯟꯁꯦ ꯁꯦꯠꯂꯦ ꯌꯦꯟ ꯁꯦꯠꯄ ꯍꯧꯔꯦ ꯌꯦꯟꯁꯤ ꯁꯦꯠꯂꯦ ꯌꯦꯟ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯑꯗꯩ ꯁꯤ ꯆꯅꯝ ꯂꯩꯔꯦ ꯁꯤꯗ ꯁꯤꯡ ꯂꯩꯔꯦ ꯑꯗꯒꯤ ꯇꯤꯜꯍꯧ ꯂꯩꯔꯦꯀꯣ ꯁꯤ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯗꯒꯤ ꯁꯤ ꯃꯣꯔꯣꯛ ꯂꯩꯔꯦ ꯎ ꯃꯣꯔꯣꯛ ꯁꯨꯕꯅꯤ ꯌꯥꯝ ꯁꯥꯅꯤꯅ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ ꯑꯃꯈꯛꯇꯪ ꯍꯥꯞꯄꯦ ꯈꯤꯇꯪ ꯆꯥꯎꯕ ꯑꯃ ꯑꯗꯣ ꯁꯤꯝꯇ ꯀꯩꯅꯣ ꯇꯧꯔꯦ ꯁꯦꯠꯂꯦ ꯁꯦꯠꯆꯜꯂꯦ ꯁꯤ ꯁꯦꯠ ꯂꯣꯏꯔꯒ ꯀꯩꯅꯣ ꯇꯣꯠꯂꯅꯤ ꯇꯣꯠꯄ ꯇꯥꯏꯃꯤꯡꯗ ꯁꯤ ꯂꯩꯔꯦ ꯊꯨꯝ ꯊꯥꯛꯑꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯗꯒꯤ ꯁꯤ ꯌꯦꯟꯁꯤ ꯂꯣꯏꯅ ꯀꯨꯞꯅ ꯇꯧꯒꯗꯕꯀꯣ ꯑꯗꯒꯤ ꯁꯤ ꯀꯔꯤ ꯇꯃꯥꯇꯔ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯩꯔꯦ ꯑꯗꯒꯤ ꯁꯤ ꯁꯤꯡꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗ ꯆꯅꯝ ꯂꯩꯔꯦ ꯄꯨꯂꯞ ꯌꯥꯟꯁꯤꯟꯅꯔꯅꯤ ꯃꯣꯔꯣꯛꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯝ ꯇꯣꯠꯄꯤꯒꯗꯕ ꯅꯝꯅ ꯇꯣꯠꯄꯤꯒꯗꯕ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯁꯤꯡꯁꯤ ꯈꯔ ꯍꯥꯞꯄꯣ ꯁꯤꯡꯁꯤ ꯈꯔ ꯍꯥꯞꯄꯤꯔꯣ ꯆꯅꯝꯁꯤ ꯈꯤꯇꯪꯒ ꯌꯥꯔꯦ ꯑꯣꯀꯦ ꯁꯤ ꯂꯩꯔꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯤꯇꯪ ꯍꯥꯞꯄꯤꯔꯣ ꯃꯣꯔꯣꯛ ꯑꯁꯨꯕꯁꯤ ꯅꯪ ꯊꯥꯗꯕꯤꯔꯣ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯇꯥꯎ ꯈꯔ ꯍꯥꯞꯄꯛꯀꯦꯔꯥ ꯑꯇꯥꯎꯗꯤ ꯌꯦꯟ ꯑꯇꯥꯎꯕꯗꯣ ꯌꯥꯎꯔꯕꯅꯤꯅ ꯀꯩꯁꯨ ꯌꯥꯔꯅꯤ ꯑꯗꯨꯒꯤꯗꯤ ꯌꯥꯔꯅꯤ ꯑꯗꯨꯒ ꯇꯦꯁꯇꯨꯗꯤ ꯑꯩ ꯆꯥꯔꯒ ꯑꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯑꯒꯦ ꯇꯣꯠꯀꯗꯕ ꯁꯤ ꯂꯩꯔꯦ ꯄꯣꯠꯁꯦ ꯁꯤꯅꯤ ꯌꯦꯟꯗꯣ ꯈꯔ ꯎꯍꯟꯕꯤꯔꯣ ꯁꯤ ꯂꯩꯁꯦ ꯍꯥꯎꯗꯤ ꯐꯖꯅ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯃꯥꯡꯗ ꯆꯥꯕꯗꯨꯁꯨ ꯍꯥꯎꯈꯤ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯑꯣꯀꯦ ꯑꯗꯩ ꯐꯗꯤꯒꯣꯝ ꯊꯥꯗꯔꯦ ꯐꯗꯤꯒꯣꯝꯁꯤꯒ ꯑꯃꯨꯛ ꯇꯣꯠꯁꯟꯕꯤꯔꯅꯤ ꯂꯣꯏꯔꯦ ꯂꯣꯏꯕꯗꯤ ꯆꯥꯔꯗꯧꯅꯤ ꯁꯤ ꯐꯗꯤꯒꯣꯝ ꯊꯥꯛꯇ ꯁꯤ ꯄꯣꯠꯁꯤꯅꯤ ꯑꯗꯣ ꯃꯍꯥꯎꯗꯤ ꯑꯩ ꯆꯥꯔꯒ ꯑꯣꯏꯅ ꯑꯗꯨꯝ ꯇꯝꯖꯔꯛꯑꯒꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩ ꯇꯦꯁ ꯇꯧꯖꯔꯒꯦ ꯁꯤꯡꯖꯨꯁꯨ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯁꯤ ꯍꯪꯒꯥꯝ ꯊꯣꯡ ꯉꯁꯥꯏ ꯊꯣꯡꯈꯤꯕꯗꯣ ꯉꯥ ꯍꯥꯞꯄ ꯊꯣꯡꯖꯕꯗꯣ ꯑꯗ ꯏꯅꯥꯎꯅ ꯃꯥ ꯌꯦꯟ ꯈꯔꯁꯨ ꯊꯣꯡꯉꯝꯃꯦ ꯈꯤꯇꯪ ꯉꯧꯔꯦ ꯑꯗꯨ ꯌꯦꯟ ꯊꯣꯡꯕꯁꯤꯁꯨ ꯃꯍꯥꯎ ꯇꯪꯉꯒꯦ ꯑꯗꯣ ꯑꯍꯥꯟꯕꯗꯤ ꯁꯤꯡꯖꯨ ꯑꯣꯏꯅ ꯆꯥꯔꯒꯦ ꯁꯤꯡꯖꯨꯅ ꯃꯄꯨꯡ ꯑꯣꯏꯕ ꯀꯩꯅꯣꯅꯤꯅ ꯑꯗꯣ ꯇꯦꯁꯇꯤ ꯍꯥꯎꯔꯦ ꯐꯖꯅ ꯁꯤꯡꯖꯨꯁꯨ ꯐꯖꯅ ꯍꯥꯎꯔꯦ ꯃꯌꯥꯝꯁꯨ ꯌꯦꯟ ꯁꯤꯡꯖꯨ ꯆꯥꯕꯤꯌꯨ ꯑꯩ ꯁꯟ ꯁꯤꯡꯖꯨ ꯇꯧꯖꯒꯦꯅ ꯈꯟꯖꯕꯅꯦ ꯑꯗꯣ ꯁꯟꯁꯦ ꯁꯤ ꯗꯦꯜꯂꯤꯗꯗꯤ
ꯃꯑꯣꯡ ꯇꯥꯕ ꯁꯟ ꯐꯪꯗꯕꯗ ꯀꯩꯅꯣ ꯇꯧꯕꯅꯦ ꯅꯤꯌꯣꯝ ꯆꯥ ꯑꯗꯣ ꯃꯊꯪ ꯐꯪꯉꯀꯥꯟꯗ ꯁꯟ ꯁꯤꯡꯖꯨꯁꯨ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯔꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯪꯒꯥꯝꯁꯤꯁꯨ ꯌꯥꯝ ꯊꯤꯅ ꯃꯍꯥꯎ ꯂꯩꯔꯦ ꯃꯊꯪꯒꯤꯗ ꯊꯦꯡꯛ ꯌꯨ ꯑꯣꯜ